ꯃꯌꯥꯝꯒꯤ ꯃꯐꯝꯗꯒꯤ ꯑꯩꯍꯥꯛ ꯃꯇꯝ ꯈꯔꯗꯤ ꯀꯟꯅ ꯅꯥꯔꯨꯕꯅ ꯋꯥꯔꯤꯁꯤ ꯃꯈꯥ ꯄꯥꯊꯖꯕ ꯉꯝꯖꯔꯨꯗ꯭ꯔꯦ꯫ ꯃꯌꯥꯝꯅ ꯄꯤꯕꯤꯔꯛꯄ ꯋꯤꯁꯁꯤꯡꯗꯨꯅ ꯉꯁꯤꯗꯤ ꯏꯁꯣꯔꯅ ꯆꯥꯟꯕꯤꯗꯨꯅ ꯑꯩ ꯅꯥꯕ ꯐꯖꯔꯦ꯫ ꯑꯩꯅ ꯑꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛ ꯋꯥꯔꯤ ꯃꯈꯥ ꯄꯥꯖꯔꯛꯇꯨꯅ ꯂꯦꯞꯇꯅꯕ ꯍꯣꯠꯅꯖꯔꯛꯀꯦ꯫ ꯃꯇꯝ ꯈꯔ ꯋꯥꯔꯤꯁꯤ ꯇꯥꯍꯟꯕ ꯉꯝꯍꯟꯖꯈꯤꯗ꯭ꯔꯦ, ꯃꯁꯤꯒꯤꯗꯃꯛ ꯉꯥꯛꯄꯤꯌꯨ꯫ ꯋꯥꯔꯤ ꯃꯈꯥ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯆꯍꯤ ꯑꯃꯗ ꯅꯨꯃꯤꯠ 365 ꯂꯩꯔꯕꯁꯨ ꯁꯥꯇ꯭ꯔꯁꯤꯡꯒꯤ ꯄꯨꯟꯁꯤꯗ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕ ꯁꯨꯇꯤ ꯀꯌꯥ ꯑꯃ ꯂꯩꯗꯨꯅꯁꯨ ꯆꯍꯤ ꯑꯃꯕꯨ ꯂꯥꯟꯈꯤꯕ ꯉꯥꯏꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯤꯕꯅꯤ꯫ ꯉꯁꯤꯒꯤ ꯃꯥꯂꯦꯝꯁꯤꯗ ꯃꯅꯤꯄꯨꯔ ꯂꯩꯕꯥꯛ ꯑꯁꯤꯁꯨ ꯀꯨꯝꯍꯩ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯂꯩꯕ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯑꯃ ꯑꯣꯏꯔꯤꯕꯅꯤ꯫ ꯖꯥꯇꯤ ꯀꯌꯥ ꯈꯨꯟꯗꯥꯗꯨꯅ ꯂꯩꯃꯤꯟꯅꯕ ꯃꯔꯝꯅ ꯖꯥꯇꯤ ꯈꯨꯗꯤꯡꯒꯤ ꯀꯨꯝꯍꯩ ꯍꯔꯥꯎ ꯀꯌꯥ ꯃꯊꯪ ꯃꯊꯪ ꯂꯥꯛꯂꯤ꯫ ꯍꯤꯟꯗꯨꯁꯤꯡꯒꯤ ꯑꯣꯏꯅ ꯑꯆꯦꯠꯄ ꯊꯥꯖꯕ ꯑꯃ ꯑꯣꯏꯔꯤꯕ ꯔꯊ ꯖꯇ꯭ꯔꯥ ꯀꯥꯡꯅꯆꯤꯡꯕꯁꯨ ꯉꯁꯤꯗꯤ ꯂꯥꯛꯂꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯗꯣꯂꯤ ꯍꯣꯏꯒꯤ ꯁ꯭ꯀꯨꯜꯁꯨ ꯁꯨꯇꯤ ꯊꯥꯗꯨꯅ ꯃꯌꯨꯝ ꯃꯌꯨꯝꯗ ꯂꯩꯅꯔꯝꯃꯤ꯫ ꯄꯥꯈꯪ ꯂꯩꯁꯥ ꯀꯌꯥ ꯑꯃꯁꯨ ꯀꯣꯏꯕ ꯆꯠꯅꯔꯤ꯫ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯩꯔꯨꯛ ꯂꯥꯏꯔꯨꯛ ꯀꯌꯥ ꯖꯒꯟꯅꯥꯊ ꯏꯄꯥ ꯏꯕꯨꯡꯉꯣꯗ ꯀꯠꯇꯨꯅ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ ꯍꯥꯏꯅ ꯈꯣꯏꯔꯝꯅꯔꯤ꯫ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯕ꯭ꯔꯥꯍꯃꯟꯁꯤꯡꯒꯤ ꯃꯥꯟꯗꯞꯇ ꯀꯥꯡꯒꯤ ꯈꯦꯆ꯭ꯔꯤ ꯆꯥꯕ ꯆꯠꯅꯔꯤ꯫ ꯄꯨꯡ 2 ꯇꯥꯕ ꯃꯇꯝꯅꯤ꯫ ꯄ꯭ꯔꯦꯝ ꯑꯃꯗꯤ ꯗꯣꯂꯤ ꯃꯌꯥꯝꯅ ꯐꯖꯩ ꯍꯥꯏꯅꯗꯨꯅ ꯌꯦꯡꯅꯔꯤꯕ ꯊꯝꯕꯥꯜ ꯀꯌꯥꯅ ꯌꯣꯝꯁꯤꯟꯗꯨꯅ ꯍꯧꯔꯤꯕ ꯄꯥꯠ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯌꯦꯡꯕ ꯂꯥꯛꯂꯤ꯫ ꯁꯍꯔꯒꯤ ꯅꯤꯜꯈꯣꯡꯕ ꯃꯔꯛꯇꯒꯤ ꯂꯥꯛꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯉꯁꯤꯗꯤ ꯏꯪꯅ ꯂꯩꯖꯔꯝꯕ ꯈꯨꯡꯒꯪ ꯑꯗꯨꯁꯨ ꯃꯤꯅꯤꯟꯇꯅ ꯊꯜꯂꯔꯤ꯫ ꯂꯦꯝꯕꯤꯁꯨ ꯃꯈꯨꯠꯇ ꯊꯔꯣ ꯊꯝꯕꯥꯜ ꯀꯌꯥ ꯑꯃ ꯄꯥꯏꯔꯤ꯫ ꯄ꯭ꯔꯦꯝꯅ, ꯃꯐꯝꯁꯦ ꯌꯥꯝ ꯏꯪꯅ ꯅꯤꯡꯊꯤꯖꯩꯀꯣ? ꯂꯦꯝꯕꯤꯅ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯁꯤꯅ ꯂꯨꯈꯥꯛ ꯆꯈꯥꯛ ꯀꯌꯥ ꯑꯃ ꯊꯥꯗꯕꯤꯔꯝꯗꯣꯏꯅꯤ꯫ ꯌꯦꯡꯉꯨꯅꯦ, ꯍꯥꯏꯅ ꯍꯥꯏꯅ ꯇꯥꯔꯤꯕ ꯃꯌꯥꯝꯁꯦ꯫ ꯑꯗꯨꯕꯨꯗꯤ ꯃꯩꯇꯩ ꯃꯆꯥꯁꯤꯡꯒꯤ ꯍꯧꯅꯕꯤꯅꯤ꯫ ꯃꯥꯏꯗꯤ ꯌꯥꯝ ꯅꯥꯟꯖꯕ, ꯁꯨꯃꯥꯡ ꯊꯦꯂꯣꯡꯅ ꯏꯃꯣꯠ ꯃꯣꯠꯄ ꯉꯥꯛꯇꯅꯤ꯫ ꯃꯩꯇꯩ ꯑꯣꯏꯅ ꯄꯣꯛꯂꯨꯕ ꯑꯩꯈꯣꯏꯁꯦ ꯍꯤꯡꯕ ꯋꯥꯗꯣꯔꯤ꯫ ꯊꯥꯏꯅꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯗꯤ ꯃꯊꯧꯅꯥ ꯂꯩꯕ, ꯁꯨꯕ ꯇꯟꯗꯕ, ꯂꯨ ꯅꯥꯟꯅ ꯂꯩꯕꯗ ꯄꯨꯋꯥꯔꯤ ꯀꯌꯥꯗ ꯌꯥꯎꯅꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯍꯤꯡꯃꯤꯟꯅꯔꯤꯕꯁꯤꯡꯁꯦ ꯋꯥꯔꯤ ꯂꯩꯔꯤ ꯀꯌꯥꯒ ꯑꯃꯠꯇ ꯃꯥꯟꯅꯗ꯭ꯔꯦ꯫ ꯃꯤꯅꯨꯡꯁꯤꯁꯨ ꯂꯩꯅꯗ꯭ꯔꯦ, ꯑꯃꯅ ꯑꯃ ꯌꯦꯡꯁꯤꯟꯅꯗꯨꯅ ꯑꯗꯨꯝ ꯂꯩꯔꯤ꯫ ꯅꯨꯄꯥꯁꯤꯡꯁꯤꯅ ꯅꯤꯁꯥꯗ ꯂꯥꯏꯆꯨꯔꯤ, ꯅꯨꯄꯤꯁꯤꯡꯁꯤꯅ ꯏꯊꯛ ꯏꯔꯥꯡꯗ ꯇꯥꯎꯔꯤ꯫ ꯃꯁꯤꯕꯨ ꯋꯦꯁꯇꯔꯟ ꯀꯜꯆꯔꯕꯨ ꯄꯥꯝꯖꯔꯨꯕꯒꯤ ꯆꯥꯎꯈꯠꯄꯒꯤ ꯃꯇꯧ ꯇꯝꯂꯤꯕꯅꯤ ꯍꯥꯏꯒꯗꯧꯔꯤꯕ꯭ꯔꯥ? ꯃꯤꯒꯤ ꯋꯦꯁꯇꯔꯟ ꯀꯟꯇ꯭ꯔꯤꯗꯗꯤ ꯅꯨꯄꯥꯁꯨ ꯅꯨꯄꯤꯁꯨ ꯁꯨꯕ ꯅꯣꯝ ꯑꯝꯇ ꯇꯟꯅꯗꯦ, ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯆꯥꯎꯈꯠꯂꯛꯂꯤ꯫ ꯍꯣꯏ, ꯃꯈꯣꯏꯁꯨ ꯅꯤꯁꯥ ꯆꯥꯕ, ꯏꯊꯛ ꯏꯔꯥꯡꯗ ꯉꯥꯎꯕ ꯂꯩꯇꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯈꯔ ꯈꯛꯇꯅꯤ꯫ ꯃꯤꯒꯤ ꯑꯐꯕ ꯈꯣꯡꯊꯥꯡꯁꯤꯡꯗꯨꯗꯤ ꯀꯅꯥꯅꯁꯨ ꯇꯝꯂꯨꯗꯦ꯫ ꯐꯠꯇꯕ ꯃꯥꯏꯀꯩ ꯈꯜꯂꯒꯅꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯂꯣꯏꯅ ꯇꯝꯗꯅ ꯂꯩꯔꯤ꯫ ꯄ꯭ꯔꯦꯝꯁꯨ ꯂꯦꯝꯕꯤꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯅꯣꯛꯂꯒ, ꯀꯩꯅꯣ ꯉꯁꯤꯗꯤ ꯋꯥꯒꯁꯦ ꯌꯥꯝ ꯉꯥꯡꯉꯤꯗ? ꯌꯨꯝꯗꯗꯤ ꯑꯃꯨꯛ ꯇꯣꯏꯕ ꯑꯩ ꯎꯔꯒ ꯋꯥ ꯉꯥꯡꯕ ꯐꯣꯛꯊꯣꯛꯇꯤ꯫ ꯁꯨꯝ ꯃꯌꯥꯝꯁꯨ ꯎꯔꯒ ꯉꯥꯡꯅꯤꯡꯉꯛꯄ꯫ ꯑꯗꯨꯗ ꯗꯗꯥꯕꯨ ꯊꯥꯏꯅꯗꯤ ꯑꯦꯜꯕꯝꯁꯨ ꯌꯥꯝ ꯀꯨꯝꯃꯝꯗꯥꯏꯅꯦ, ꯑꯗꯨꯅ ꯅꯨꯄꯤꯁꯨ ꯃꯌꯥꯝ ꯈꯪꯅꯔꯝꯒꯗꯧꯕ ꯃꯥꯜꯂꯤ꯫ ꯑꯩꯕꯨ ꯀꯌꯥꯝ ꯀꯨꯝꯗꯅ, ꯃꯔꯛ ꯃꯌꯥꯗ ꯈꯔ ꯌꯥꯎꯕꯗꯨ ꯃꯤꯅ ꯁꯤꯡꯊꯥꯅꯕ ꯅꯠꯇꯦ꯫ ꯀꯔꯝꯕ ꯅꯨꯄꯤꯅ ꯑꯩ ꯃꯁꯛ ꯈꯪꯗꯅ ꯀꯣꯏꯒꯦ ꯇꯥꯟꯅꯗꯣꯏꯅꯣ? ꯅꯨꯄꯥ ꯑꯩꯈꯣꯏꯅ ꯍꯧꯗ꯭ꯔꯒꯕꯣ? ꯑꯩꯁꯨ ꯅꯨꯡꯁꯤ ꯂꯝꯕꯤꯁꯦ ꯌꯥꯝ ꯀꯤꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯅ ꯍꯧꯔꯛꯏ꯫ ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯈꯔ ꯀꯣꯏ ꯈꯔ ꯆꯠꯇꯧꯕꯗꯤ ꯇꯧꯔꯛꯏ, ꯑꯗꯨꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯃꯁꯤ ꯂꯧꯕ ꯌꯥꯔꯦ, ꯏꯃꯥꯒꯤ ꯃꯃꯧ ꯑꯣꯏꯕꯗ ꯄꯔꯐꯦꯛ ꯑꯣꯏꯔꯦ ꯈꯟꯕꯗꯨꯗꯤ ꯅꯪ ꯈꯛꯇꯅꯤ꯫ ꯑꯗꯨꯅꯕꯨ ꯅꯈꯣꯏ ꯏꯃꯨꯡꯗ ꯆꯪꯂꯤꯕꯁꯤꯅꯤ꯫ ꯍꯥꯟꯅ ꯈꯪꯅꯔꯝꯕ ꯅꯨꯄꯤꯁꯤꯡꯗꯨꯗꯤ ꯇꯁꯦꯡꯅ ꯂꯥꯏꯐ ꯄꯥꯔꯠꯅꯔ ꯑꯣꯏꯕ ꯌꯥꯕ ꯑꯃꯠꯇ ꯌꯥꯎꯈꯤꯗꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯕ ꯀꯣꯏꯕ ꯂꯥꯡꯕ ꯄꯥꯝꯕ, ꯏꯊꯛ ꯏꯔꯥꯡꯗ ꯇꯥꯎꯕ, ꯅꯨꯄꯥ ꯑꯃꯁꯨ ꯄꯪꯀꯣꯏꯗ ꯀꯣꯏꯕ ꯉꯥꯛꯇꯅꯤ꯫ ꯅꯪꯒ ꯃꯣꯏꯒ ꯌꯦꯡꯅꯕꯗ ꯈꯦꯠꯅꯕ ꯀꯌా ꯑꯃ ꯑꯩꯅ ꯎꯕ ꯐꯪꯉꯤ꯫ ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯅ ꯐꯪꯖꯕꯁꯦ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯔꯤꯕꯅꯣ? ꯅꯪꯅ ꯑꯩꯈꯣꯏꯗ ꯂꯥꯛꯀꯗꯕ ꯃꯤꯀꯨꯞꯇꯣ ꯑꯩ ꯈꯧꯔꯥꯡꯅ ꯉꯥꯏꯔꯕꯅꯤ꯫ ꯑꯩꯁꯨ ꯗꯥꯕꯨ ꯊꯥꯖꯩꯌꯦ꯫ ꯗꯗꯥꯅ ꯑꯩꯉꯣꯟꯗ ꯅꯝꯊꯥꯛ ꯇꯧꯅꯤ ꯍꯥꯏꯕꯁꯨ ꯑꯩ ꯈꯜꯂꯨꯗꯦ꯫ ꯑꯩꯅ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯔꯕ ꯃꯇꯝꯗꯅꯦ ꯑꯩ ꯈꯣꯡꯅ ꯊꯣꯡꯅ ꯅꯅꯥꯛꯇ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ꯫ ꯑꯩꯒꯤꯗꯤ ꯗꯗꯥꯅ ꯑꯍꯥꯟꯕꯁꯨꯅꯤ, ꯑꯔꯣꯏꯕꯁꯨ ꯑꯣꯏꯖꯒꯦ꯫ ꯁꯣꯝꯗꯅ ꯂꯩꯁꯦꯝꯕ ꯑꯃꯗꯤ ꯊꯥꯗꯣꯏ ꯁ꯭ꯀꯣꯟ ꯇꯦꯝꯄꯜ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯤ꯫
ꯅꯤꯡꯊꯤꯅ ꯁꯦꯝꯂꯕ ꯖꯒꯟꯅꯥꯊ ꯕꯂꯚꯗ꯭ꯔ ꯁꯨꯚꯗ꯭ꯔ ꯇꯣꯡꯗꯨꯅ ꯃꯦꯟ ꯔꯣꯗ ꯑꯗꯨꯗ ꯈꯥꯝꯗꯨꯅ ꯂꯩꯔꯤꯕ ꯈꯨꯠꯁꯦꯝꯒꯤ ꯐꯖꯔꯕ ꯂꯩꯇꯦꯡ ꯀꯌꯥꯅ ꯌꯣꯝꯂꯕ ꯀꯥꯡ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯁꯦꯝꯕꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ ꯖꯒꯕꯣꯟꯙꯨ ꯃꯤꯂꯥꯎꯕꯁꯦ ꯉꯁꯤꯗꯤ ꯌꯥꯝꯅ ꯁ꯭ꯃꯥꯔꯠ ꯑꯣꯏꯗ꯭ꯔꯣ?" "ꯍꯩꯃꯥ ꯗꯥ ꯍꯩꯗꯤ." "ꯕꯦꯃꯥ ꯂꯥꯏꯗꯤ ꯁꯥꯎꯕ ꯍꯩꯇꯕꯅꯦ, ꯌꯥꯝ ꯈꯟꯖꯤꯟꯕꯤꯔꯨꯅꯨ꯫ ꯑꯗꯨ ꯑꯣꯏꯔꯁꯨ ꯐꯠꯇꯦ꯫ ꯑꯗꯣ ꯀꯥꯡ ꯆꯤꯡꯕ ꯌꯥꯎꯁꯦ ꯍꯥꯏꯔꯣ?" "ꯉꯝꯖꯗ꯭ꯔꯦ, ꯃꯅꯨꯡꯗ ꯆꯪꯉꯨꯁꯤ ꯂꯥꯛꯑꯣ." "ꯅꯪꯅ ꯁꯤꯒꯤ ꯀꯥꯡꯒꯤ ꯊꯧꯔꯤ ꯑꯆꯧꯕꯁꯦ ꯄꯥꯏꯔꯒ ꯆꯤꯡꯕꯗꯣ ꯃꯤꯠꯁꯤꯅ ꯌꯦꯡꯅꯤꯡꯉꯛꯏꯕ." "ꯌꯦꯡꯉꯨꯔꯣ, ꯅꯃꯪꯗꯤ ꯌꯦꯡꯉꯨꯔꯣ." ꯑꯅꯤꯗꯨ ꯏꯁꯀꯣꯟ ꯃꯅꯨꯡꯗꯨꯗ ꯋꯥꯔꯤ ꯁꯥꯗꯨꯅ ꯆꯪꯂꯛꯂꯤ꯫ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯗꯨꯀꯥꯟꯁꯤꯡ ꯑꯗꯨꯗ ꯆꯪꯗꯨꯅ ꯌꯣꯜꯂꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯌꯦꯡꯂꯤ꯫ ꯊꯥꯗꯣꯏꯅ, "ꯗꯗꯥ, ꯑꯁꯤꯒꯤ ꯀ꯭ꯔꯤꯁꯅꯁꯦ ꯌꯥꯝ ꯐꯖꯩꯌꯦ, ꯑꯩ ꯂꯩꯈꯤꯒꯦ." ꯂꯩꯁꯦꯝꯕ ꯅꯣꯛꯂꯒ ꯍꯥꯏꯔꯛꯂꯤ, "ꯏꯍꯦ, ꯅꯕꯨꯡꯉꯣ ꯀ꯭ꯔꯤꯁꯅ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯅꯃꯥꯡꯗ ꯂꯩꯔꯤꯁꯤꯗꯕꯨ ꯄꯣꯁꯇꯔꯗꯨꯗ ꯑꯃꯨꯛ ꯉꯥꯎꯔꯤꯕ?" ꯊꯥꯗꯣꯏ ꯂꯩꯁꯦꯝꯕꯗ ꯈꯨꯅꯤꯡꯅ ꯊꯤꯜꯂꯛꯂꯤ꯫ "ꯃꯤꯒꯤ ꯃꯃꯥꯡꯁꯤꯗ ꯇꯟꯖꯩ ꯑꯑꯣꯏꯕ." "ꯐꯥꯒꯤ ꯇꯧꯅꯤꯃꯤ꯫ ꯏꯅꯦ, ꯑꯁꯤꯒꯤ ꯀ꯭ꯔꯤꯁꯅꯁꯦ ꯑꯝꯇ ꯄꯤꯕꯤꯌꯨ꯫ ꯑꯁꯤꯅ ꯌꯥꯔꯕꯣ? ꯁ꯭ꯔꯤꯔꯥꯝꯒꯗꯤ ꯄꯥꯝꯗ꯭ꯔꯣ? ꯂꯩꯊꯔꯒꯦ." "ꯄꯥꯝꯖꯗꯦ ꯀꯩꯁꯨ, ꯔꯥꯝꯁꯤꯗꯤ ꯅꯨꯡꯁꯤꯗꯦ, ꯃꯇꯨ ꯊꯥꯖꯗꯕ ꯂꯥꯏꯅꯤ. ꯑꯗꯨꯅ ꯑꯩꯗꯤ ꯀ꯭ꯔꯤꯁꯅꯁꯦ ꯁꯤ ꯈꯛꯇꯪ ꯅꯨꯡꯁꯤꯖꯩ." ꯂꯥꯏꯒꯤ ꯐ꯭ꯔꯦꯝ ꯆꯜꯂꯤꯕ ꯐꯣꯇꯣꯗꯨ ꯂꯩꯔꯒ ꯑꯅꯤꯗꯣ ꯑꯃꯨꯛ ꯂꯥꯛꯂꯤ꯫ "ꯁ꯭ꯔꯤ ꯀ꯭ꯔꯤꯁꯅꯒꯤ ꯃꯌꯥꯏꯁꯦ ꯑꯣꯟꯊꯣꯛꯅ ꯀꯜꯂꯤꯗ, ꯃꯥꯒꯤ ꯀꯣꯄꯤ ꯃꯌꯥꯝꯁꯦ ꯂꯣꯏꯕ ꯅꯥꯏꯗꯦ. ꯑꯩꯒꯤ ꯏꯇꯨꯁꯤꯐꯥꯎ ꯍꯦꯛ ꯉꯥꯎꯍꯜꯂꯤꯗꯀꯣ. ꯅꯪ ꯅꯨꯄꯤ ꯃꯌꯥꯝꯒꯤ ꯂꯥꯏ ꯑꯣꯏꯅ ꯇꯧꯔꯗꯅ. ꯑꯩꯁꯨ ꯁꯤꯇꯥ ꯈꯛꯇ ꯅꯝꯕ ꯁꯤꯡꯒꯜ ꯐꯣꯇꯣ ꯑꯃ ꯂꯩꯈꯤꯁꯤꯔ ꯈꯪꯗꯦꯅꯦ." ꯊꯥꯗꯣꯏ ꯆꯠꯅ ꯂꯩꯁꯦꯝꯕꯗ ꯌꯦꯡꯂꯒ, "ꯗꯗꯥ, ꯅꯪꯀꯣ ꯂꯥꯏꯅ ꯁꯥꯎꯔꯛꯇꯅ ꯍꯣꯔꯦꯟ ꯇꯨꯝꯕꯗ ꯃꯪꯂꯥꯛꯅꯖꯅꯤ. ꯍꯩꯗꯕ ꯋꯥ ꯌꯥꯝ ꯉꯥꯡꯉꯤꯃꯤ." "ꯑꯩꯅ ꯍꯥꯏꯗꯨꯅꯦ, ꯏꯁꯣꯔꯗꯤ ꯁꯥꯎꯕ ꯍꯩꯇꯕꯅꯤ, ꯃꯤꯑꯣꯏꯕ ꯑꯩꯈꯣꯏ ꯈꯛꯇꯅꯤ ꯁꯥꯎꯕ ꯍꯩꯕ. ꯑꯩꯈꯣꯏꯒꯤ ꯃꯤꯠꯅ ꯎꯔꯤꯕ ꯐꯣꯇꯣꯁꯤꯡꯁꯤꯗꯤꯅꯦ ꯃꯤꯑꯣꯏꯕꯅ ꯁꯦꯝꯕ ꯂꯥꯏ ꯉꯥꯛꯇꯅꯤ. ꯂꯥꯏꯁꯤꯗꯤ ꯃꯁꯛ ꯃꯑꯣꯡ ꯂꯩꯇꯕ, ꯖꯥꯠ ꯕꯤꯖꯥꯠ ꯈꯥꯏꯗꯕꯅꯤ. ꯂꯥꯏꯗꯤ ꯑꯃꯈꯛꯇꯅꯤ, ꯆꯞ ꯃꯥꯟꯅꯩ. ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤꯅ ꯃꯥꯒꯤ ꯊꯥꯖꯅꯕ ꯃꯑꯣꯡꯗ ꯅꯤꯡꯅꯖꯕ ꯈꯣꯏꯔꯝꯖꯕ ꯈꯛꯇꯅꯤ. ꯁꯦ, ꯅꯪꯅ ꯂꯩꯔꯤꯕ ꯁ꯭ꯔꯤ ꯀ꯭ꯔꯤꯁꯅꯒꯗꯣ ꯈꯨꯠꯍꯩꯕ ꯀꯅꯥꯅ ꯌꯦꯛꯂꯒ ꯊꯥꯗꯣꯔꯛꯏꯅꯦꯃꯤ." "ꯆꯨꯝꯃꯦ, ꯗꯥꯅ ꯍꯥꯏꯕ ꯂꯣꯏꯅ ꯆꯨꯝꯃꯦ. ꯑꯩꯁꯨ ꯂꯨꯍꯣꯡꯂꯒ ꯏꯄꯨꯔꯣꯏꯕꯕꯨ ꯏꯁꯣꯔꯃꯛꯅꯤ ꯈꯟꯖꯔꯒꯦ, ꯗꯨꯛ ꯊꯥꯡꯃꯩ ꯀꯠꯂꯒ ꯈꯣꯏꯔꯝꯖꯔꯒꯦ, ꯌꯥꯔꯕ?" ꯑꯅꯤꯗꯨ ꯃꯔꯤ ꯌꯦꯠꯅꯅ ꯏꯁꯀꯣꯟ ꯇꯦꯝꯄꯜ ꯑꯗꯨꯗ ꯁꯤꯟꯕ ꯊꯨꯡꯅ ꯆꯠꯂꯤ꯫ ꯄꯨꯡ 4 ꯇꯥꯁꯤꯜꯂꯛꯄ ꯑꯗꯨꯋꯥꯏꯅꯤ꯫ ꯗꯣꯂꯤꯒꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨ ꯀꯣꯔꯧꯍꯣꯏꯒꯤ ꯃꯥꯟꯗꯣꯞꯇ ꯈꯤꯆ꯭ꯔꯤ ꯆꯥꯕ ꯆꯠꯁꯤ ꯍꯥꯏꯅꯗꯨꯅ ꯂꯩꯅꯔꯤꯕꯅꯤ꯫ ꯄꯨꯡꯊꯥꯏ, ꯄꯤꯡꯀꯤ, ꯁꯣꯅꯤꯌꯥ ꯑꯃꯗꯤ ꯁꯨꯟꯗꯔ ꯗꯣꯂꯤꯒ ꯄꯨꯟꯅ ꯀꯣꯔꯧꯍꯣꯏꯗ ꯂꯥꯛꯂꯤ꯫ ꯀꯣꯔꯧꯍꯣꯏꯒꯤ ꯌꯨꯝ ꯌꯧꯔꯝꯗꯥꯏꯗ ꯀꯥꯡꯗꯨꯒꯤ ꯍꯦꯛ ꯃꯃꯥꯡꯗ ꯀꯣꯔꯧꯅ ꯃꯈꯨꯠꯇ ꯀꯔꯤꯅꯣ ꯈꯔ ꯄꯥꯏꯔꯒ ꯆꯠꯂꯤꯕꯗꯨ ꯎꯔꯦ꯫ ꯃꯇꯝꯗꯨ ꯒꯥꯔꯤ ꯊꯣꯡꯒꯥꯟꯗ ꯈꯥꯝꯂꯒ ꯀꯨꯝꯊꯗꯨꯅ ꯂꯝꯕꯤꯗ ꯂꯦꯞꯄꯒ ꯂꯩꯔꯤ꯫ ꯁꯣꯅꯤꯌꯥꯅ, "ꯑꯩꯒ꯭ꯌꯥ ꯌꯥꯝ ꯃꯥꯟꯗ꯭ꯔꯣ ꯇꯧꯔꯤꯁꯤꯕꯣ?" ꯕꯨꯡꯊꯥꯏꯅ, "ꯀꯩꯅꯣ, ꯀꯣꯔꯧꯁꯤꯕꯨ ꯚꯥꯃꯣꯟꯅꯦ ꯍꯥꯏꯗꯥꯏꯅꯦ, ꯑꯗꯨꯒ ꯑꯩꯒ꯭ꯌꯥ ꯃꯥꯜꯂꯦꯕꯣ?" ꯃꯌꯥꯝꯗꯨ ꯅꯣꯛꯂꯗꯨꯅ ꯄꯤꯡꯀꯤꯅ ꯍꯥꯏꯔꯛꯂꯤ, "ꯍꯣ, ꯑꯩꯒ꯭ꯌꯥ ꯍꯥꯏꯗꯤꯅꯦ ꯆꯥꯛ ꯊꯣꯡꯕ ꯆꯠꯄ ꯀꯥꯡꯕꯨꯗꯣ ꯃꯥꯟꯗ꯭ꯔꯦ ꯍꯥꯏꯕ." ꯕꯨꯡꯊꯥꯏꯅ, "ꯑꯣ, ꯃꯥꯜꯂꯦ, ꯑꯩꯒ꯭ꯌꯥ ꯃꯥꯜꯂꯦ." ꯗꯣꯂꯤꯅ, "ꯅꯣꯡ ꯇꯥꯕꯤꯗ꯭ꯔꯤꯁꯦ ꯐꯔꯤꯅꯤ, ꯅꯠꯇ꯭ꯔꯗꯤ ꯈꯤꯆꯤ ꯆꯥꯕꯒ ꯇꯣꯛꯑꯦ ꯑꯗꯨꯝ." ꯁꯨꯟꯗꯔꯅ, "ꯃꯥꯝꯗꯣꯞꯇ ꯑꯣꯏꯅ ꯐꯝꯃꯨꯔꯁꯤꯔꯣ?" ꯄꯤꯡꯀꯤꯅ, "ꯇꯜꯂꯤꯍꯦ, ꯀꯣꯔꯧꯒ ꯄꯨꯟꯅ ꯆꯠꯁꯦ." ꯁꯣꯅꯤꯌꯥꯅ, "ꯍꯣꯔꯦꯟ ꯑꯩꯗꯤ ꯃꯌꯣꯝ 2-3 ꯄꯨꯈꯤꯗꯣꯏꯅꯤꯀꯣ." ꯁꯨꯟꯗꯔꯅ, "ꯄꯨꯖꯅꯤꯡꯈ꯭ꯔꯕ ꯍꯥꯏꯗꯨꯅꯤ, ꯀꯥꯡ ꯃꯇꯝꯗ ꯈꯛ ꯚꯥꯃꯣꯟ ꯅꯨꯡꯁꯤꯌꯦꯅ ꯇ꯭ꯔꯣꯜ ꯇꯧꯕꯤꯔꯖꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗꯨ ꯅꯣꯛꯂꯤ꯫ ꯀꯣꯔꯧꯍꯣꯏꯁꯨ ꯀꯥꯡꯗꯨ ꯃꯌꯥꯝ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯒꯤ ꯌꯨꯝꯂꯣꯝꯗ ꯊꯧꯖꯤꯜꯂꯛꯏ꯫ ꯀꯣꯔꯧ ꯃꯔꯨꯞꯁꯤꯡ ꯎꯕꯗ ꯅꯣꯛꯂꯒ ꯍꯥꯏꯔꯛꯂꯤ, "ꯂꯣꯏꯔꯦ, ꯋꯥꯕꯅ ꯌꯥꯗ꯭ꯔꯦꯗ, ꯑꯩꯒꯤ 6 ꯄꯦꯛꯀꯁꯤ ꯑꯃꯠꯇ ꯎꯈꯤꯗ꯭ꯔꯦ." ꯄꯤꯡꯀꯤꯅ, "ꯌꯥꯔꯦ ꯏꯕꯨꯡꯉꯣ, ꯐꯦꯃꯤꯂꯤ ꯄꯦꯛ ꯑꯃ ꯄꯥꯟꯁꯤꯜꯂꯒ 6 ꯄꯦꯛ ꯀꯥꯏꯅ." ꯀꯣꯔꯧꯅ, "ꯂꯥꯛꯑꯣ, ꯃꯥꯝꯗꯣꯞꯇ ꯐꯝꯃꯨꯁꯦ." ꯃꯃꯥꯟꯅꯕꯁꯤꯡꯗꯣ ꯃꯥꯝꯗꯣꯞꯇ ꯄꯨꯁꯤꯟꯗꯨꯅ ꯅꯥꯀꯟ ꯑꯃꯗ ꯄꯨꯜꯂꯞ ꯐꯝꯍꯜꯂꯤ꯫ ꯁꯨꯟꯗꯔꯅ, "ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯆꯥꯗꯧꯕ, ꯏꯕꯣ?" ꯀꯣꯔꯧꯅ, "ꯂꯥꯏꯒꯤ ꯀꯠꯈꯤꯅꯤꯌꯦ, ꯀꯨꯏꯔꯔꯣꯏ." ꯁꯣꯅꯤꯌꯥꯅ, "ꯑꯩꯒꯤꯗꯤ ꯃꯌꯣꯝ 2-3 ꯄꯤꯔꯛꯎꯀꯣ." ꯀꯣꯔꯧꯅ, ꯄꯤꯅꯤ, ꯂꯣꯏꯅ ꯄꯤꯗꯣꯏꯅꯦ.
Hayang di school lakpaga ngamaroi ay wari. Bungthai na. Ay ko'y di hostel da mong changdoy ni. Lepasu yadi. Koraw na. Lairik hayba party ni na chango. Ado ay susilise kara yauruge. Ado ay ko'y gichana basu puraage. Noy ipuna basu semalamage ko. Koraw su sangkre. Dolly na. Bungthai di ngauramani. Mayam si ubada. Pinky na. Kaya daw may ngaudoy ba? Mani na babon man bani. Yingune. Sundar sunok laga. Pabu fazaradi may tay mali dugi mo ong nine. Bungthai di hena fazabagi pamon mali raba. Sonia na. Mani hena fazabagi mo'y mi mandri ni. Bungthai na. Ado budi ay sumay tay nupilaw doy ni. Bungthai na yam thazada na hayrak paduda mayam do walaw na nokli. Mo'y na nok po uraga mayam do mo'y da loy ning yingagli. Dolly na. Haman kreno ido. Kichi chabalak prabune khamay chegap oina chatok ni koy. Sonia tam na hayrakli. Bungthai nangi may tay nupi do layrabo. Pinky na Sonia da tam na puraga. Layrabani. Nangamu karan taro no ko. Dolly di wangang dana tuminalay. Maram di thai na Bungthai na mangonda hayrambani na ikayrami. Bungthai tam na hayrakli. Layre. Ay gisat hangdre. Sundar na. Ay di kangi haydo oy. Dolly nakan na laytok laga. Khara thura di fadaw ni. Thankra di hanba farak tada na. Pinky na. Hanba farak taraga na hek chela loiri. Nupa om suri bo. Natro. Mayam do tumin nokli. Koraw na chana basing purak tu na makoy chaminare. Aduga yum da puna bakara su purak tu na mayum da hanakre. Numidangi pung mapantarak pa matam ni. TV channel gi news sing da wanglen ba film abuk hanna namba yararoi haina athing ba thamduna yaurakli. Manipur gi miyam na thoidok hendong na masakhang laba director wanglen punsi chupa gi film number thingkri haina KKL gi lalawlo amana fongdokre. Wanglen na nupim cha sing dagi sel lauduna film kuma ni hairamba amadi natai cha da message kaya tharamba dagi nupim cha amana KKL da wakatkre. Mari lena basing na tigalaba tungda mahak maral chap cha na leiri haiba khangbadagi athing ba si thamkibani. Pau asi social media amadi TV channel singda wai chaikre. Somdana malemgi imungdani. Nganthoina. Kamay tawdorige moy tamo. Release tawgadaba kuiraktraba matamsida. Malemna. Luri base aduni. Magi film anauba ariba mata kapa yaru harisini. Asuk yam sel changlaga. Ay di tamo wanglensa. Yam fana khalubani. Mana haibata yarubani. Nga mo mana hairamba nupim jadoli haidusune. Sel hairurabar khangdi. Adum tokredana. Aduni. Hodringadana heroine oensena aingonda ta amani. Aduga khara leraga acting hero ama silasena ne. Sel taptai changhali. Aigi di pesa mangbe ade. Director sema tanaraga magi mamingsa lokthokpu tabani. Adumai tawrase. Aikhoigi di sel mangbe abanati. Director mamingdo lokthose. Dolly su paudu Facebook ta uri. Tasengna thamoida penbasu phauzaribani. Mathanta su khanjari. Nangi su matam suridana. Isagi zatpo nangna moithim tawduna manghankibani. Ai tagi Eral oiduna kasi aina wari base. Nang si isor na matik chaba para tambirabani. Aina nangbudan di piba ngamkidrabaso. Angamba malakli base. Nupi khudingmak aigumna tawde haibado. Napunsida khangzilo. Ai di mangnabini. Punsi se yung pandrasu yay. Adubo nangsu miyama mangna ngasidi. Naram jato loina tathok charidana. Fauri tawbu tangamena mokibado. Ngasidi nakho pena na o. Somda wanglen matha sabada yadre. Mahakni yani khaluba
Lona nauzari bikaya ithak irang dangaw basingbo kudum chankiba ngasidi yong mo may chapkre. Wanglena. Oh, ay matam lore dana. No pinoy siya ngamida ko. Kaisu laitaba ngayak khairuba. Messaging dubo sa aki saida. Photo makak tharubagi mine hekta chumkida. Masa fok chaw basu nataba. Ayoy ni zat mangno ba. Asigida mang naharun fok tai. Facebook sidana kai dano. Ay hulaga nga nga iba hetar mayam sina. Ay na kasum taw rudra fo. Tawe na chingthok langang le. Moy mari mga dugi papu bahay do wala mali. Moy na noklam gadaba pelam gadaba singdo. Khaluraga ay isum kaida. Irang siyam kali. Chahi ama ni di ay potha batabani. Adugi matung di nungay ni. Minglot laga ay natorok pa di yengo. Ay buiza lay kata haliba nupi nang napunsigi film kumhaloy kang ni. Nang nalam sisiro. Tasing na wangli na khaliba mayam si loy na tayo narabani. Maabu nungsidaba singgiso nungay ba pawa mo oiri. Amadi film industry daso mapunsigi sangjafam piraroy hayna wariyap na krabani. Prem su paudu tabada haraw ba fawrami. Aduga nakan amarom daso nungay taba fawri. Prem pamong dihit to na layri. Misingse loy na masama-sagi. Lamchat mi mangda thori edana. Doli ga khangnaramba nupa ani di. Sure expose story si. Atay kana wali zano. Ay dilan kidabani. Mahabanu shikibani. Adubo magi lamchat to khanglaga karamba nupa na thamoy se na nushirabasu pahamgane. Punsi sing balure. Ay lembise thuna laudaba yadre. Upay ama tawdana chahi amani sida. Laisem mamadi thado yilhonga da basu tha manga da ngai rekle laisem basu yung kai semjin bahorami laisem bana ima ai suti do hapta ama lorabani ai laitari thabak suri mayam sisu tabli hek toraga lei mamana lauga da bani ichagi asuk lukraba thaba ma thoka da basida noigi school da na lubra da ima thabak su basingine chalo lokige Laisem mandok laga. Hoida. Satra gi thokpa. Luhong loiraga fazana takthara loire. Laisem ba koi chat laga yum sem li badu yengli. Laisem bana. Tada khara nana tawsiko. Chahi se angang na trabani na yum thian ba yaba nate. Nupa duna. Inaw nalan dori bani. Ai koi gi sumai oi dori bani. Ai koi na semlam bani fazai ne. Yum se kaidu hayaningi bani. Adune. Awat apa lairasu hekta haibiro. Nanaw na fat hekta chiandori bani. Somda sa school da bungthai na ayamba doli gi lairik laisuda mateng pangduna leirakpana makhoi ani fanadi taksinarabani. Doli su bungthai gi chamjaba moong mato mana nuksijaba loina khanglibani. Adubo mahak ki haukiba thawdoksing aduna tasengna nushi lambida khong thangsinba pamjadabani. Adubo bungthaina amumok mahakna nuksijabasi tasengna yabiroi draiba waisi tattana hairakpana doli gi wakal dasu ahong manaiba mioi boibana icham chamna thamoy yerot pa yaudana punsigi oina panthungpam yominarage haina tara thokna khallaba tungda yaragi lepli. Numito, bungthai su aroibo oina amuktang ge haige khanba numit ni. Masu makata na yelarogi khanduna makhoi gi school gi ayuki coaching class su hodringai mayam thokna rakpa timing duda hanadagi doli bo ngaiba mafam aduda lepli. Doli su Pinky ga laptak na thorakli. Pinky na kaino amasing asidi mathandaga laida atay changkhrazalo. Doli na Changamani, lao, ako'y supun na changminarasi. Ani da sum naksilakpada, bungthai na Pinky da yenglaga, chang rohay na inggit tawri. Pinky sukhang na duna, doli da onsilaga. Vai, ay changamagi, noy ni changminar oko. Doli na, ngay ko, puna changasi.
Bungthaina Dole Bungthaina kaurakpaduda Dolis khongthang adu taptharaga Changasi lao Bungthai khudangi gari do thangalaga yingli 10 minutes wali ai kainom ta haige kai wano Bungthai adum hairo sar lakpana halani Bungthai su tap nairakli Dole ai ngasidi last oina hangjage sidagidi ai nangna pamdaba amata hairaroi nanga sengmado ngasidi last decision oina haibiro nangai ga koina base supam pamdabra Dole su ikaina sordu sangna hontai aduga tam nairakli Bungthai ai nusi lambi sa chatpa yamna ki nupa sing sa ai thajaba ngamdre adubu ai nangbudi masak munna khangi nang yam fai yamna su sami phare ai nang na haibado yarage ngasi gi changrase saramula ni nakandagi Rohit na hairakli boyfriend la best friend la gyan ga ta de mitsena kreda asi hairam laga chatkre Bungthai su tanagi tawi adubu Dolly na makutu faraga Bung tawgano please asiga manano makuk chakpane ba Bungthai su sauramadu fatharaga nofet tawna hairakli as nangna bungai na kawbado swai lawi Dolly su ikaina changasi law ani do harau harau na manung da changkre Pinky na Amukai haire ino nang suko yakro mina su yam pam saraga bo kayang kuire yengo mana nang khala ise cheyama makai parabani papu sani ko masak haire fase lairik haire hai Dolly tap nairakli hai ba yare hairame ba Pinky mami tu lauk tholaga Bungthai rom de yengrakli Bungthai su yengduna leirammi ani do nokfet tawnei Hingchabi yam harawi haiba aiga koina baga chakmane mi harau mandana Dolina yare salai tumi leiroba Oza sangak tuna mayam do hagolami